Hello ma'am, ngasisu RR Project yamna nungaraba film ama puduna lagle hariba film asigi mamingda Avenged. Film asi 2013 da release tawkiba horror amadi action the best tawa American film amani. Film asigi panbiaba rating kara palabadi IMDb rating da 10 gi manungda 5.5, Prime Video da 10 gi manungda 5.5 aduga Rotten Tomatoes da 100% gi fresh rating phangi. Ajudi ma'am, film asigi samlakpa wari haidrabasu film asigi asengba wari romdoina mai onselasi. Film sigi ahuba sinda Jo kokba nupi mabu aikhoida holai. Jo hariba nupi asi hojik yamna haraurami maramdi ngasi digina sahi amagi matungda maki boyfriend sibu amuk hana unaba phangagani haina khanbadigini. Maramdi maki boyfriend asi Canada da thaba ama chatkibagi orami. Dubu hojikti maki boyfriend asi Canada dagi makhugi mafam asida halakpagi damakta mahangna harauribani. Tanja asida Jogi mamana mangonda mahangna punabagi damakta kargi sodu pibirami. Matang asida aikhoina karigumba amasu khangami madudi Joy hariba nupi asi mana sukara pangba juga wa sukara ngangandaba nupi macha amani. Joy na chalamdaida Joy gi mamana mangonda asumna haibirami icha nupi nahangna chatkaduriba lambi edu yamna khudung thiningai gi mafam amadi oi maram asina nahak yamna section na chaluko. Joy na mu mama aduda asumna hairami ima aigi damakta imana karisu warugano ai karisu tawroi masi haramlaba matungda Joy adu maki car du tongkatuna maki boyfriend gi manakta chatkirami. Joy na car adu adum thauduna lakpa matamda maki wakhanda maki boyfriend asi unaba phangagani haiduna mak yamna haraujara Maudigi Joyna maki car asi asum thauduna lakpa matamda lambida leiramba dukal amagi mamangda maki car asi khamami. Dukal asi ahan lamna phamba gip yonpham dukal amasu oirami. Maudigi Joyna dukal asidagi khutna semba maki boyfriend apinabagi damakta karigumba gip khara leiraba matungda mak mafam asidagi amuk thoraami. Aduga Joyna maki car asigi mathakta phamduna makna selfie ama lorami. Maki selfie adubu maki boyfriend da tharami. Aduga Joyna maki location asisu takpaga loinana mahak yamna maki boyfriend adugi manakti yauragani haiduna makna hairami. Maki boyfriend din adusu maki girlfriend Joy asigi photo asi ujaba matamda mak yamna haraujarami. Masigi matungda Joyna maki car asi makatana tharoktuna maki boyfriend adugi manakta yaunabagi damakta laami. Mahakna lambi sida asum lakpa matamda maki wakhan asi khara doirabasu nathainaba haiduna maki phone asi metna chulaami. Tanja asida ikhang khaudana asokpa nupi ma maki car asigi mamangda chenselami. Joy su masi uba matamda pakhatpoi kariboy maki car adugi brake adu udakta khangaudana phajalami. Maram asina Joyna maki car asi balance puba ngamdabadagi maki car adu lambigi mataida thongdokhirami. Asum tawdana car asina asokpa nupi dubudi thengauramde. Dugi Joyna maki mamai adu leithroktuna asokpa nupi duda yenguba matamdadi asokpa nupi du lambi sigi mayaida wanthaduna taraga leirami. Ta asida Joyna nupi sigi mateng pangbirage haina khalami. Dubu tanja asida ikhang khaudana maki maike sida gunda karana atopa nupa masu gari tongduna tanaduna lakpa asi mangna urami. Geng kupu singaduna tanarliba nupa adusu wabadigi lambi sigi mayaida tusanduna leirami. Adubu yamna ngaklebidi geng kupu singaduna tanarkiba lambi mayaida taduna leiriba nupa asi makhoina thoriba gari duna takhaiduna hatokhirami. Masi uba matamda Joy gi masa adudi adugi matik pakhalami. Aduga geng kupu singadugi gari aduna maki maikaida thorokpa asi uba matamda mak yamna pakhalami. Maram asidagi maki gari asi start tawduna mafam asidagi chenkrage haiduna mak tawrami. Dubu Joy gi wakhanda lambida taduna leiriba nupi asi mak kaningba phawrami. Udagi Joyna car asidagi yamna thuna kumthaduna lambida taduna leiriba nupi asibu makna lokhatpiraba matungda maki car asigi manungda poraktuna hapchanbirami. Matang asida Joyna car asi thauduna chatkrage haiduna tawringai matam asida geng kupu singadugi gari adu maki mana asida yokselakpana halami. Udagi geng kupu singaduna Joy hariba nupi asibu su pharami aduga mahonda harassment kaya amasu pirami. Sidisu natana Joyna kangi haiduna tawramba nupi macha asisu Joy gi hek mamangmaktada geng kupu singaduna thangna yamna tamthiba mawngda thenduna hatomi. Noidi masigumba mayam asi uba matamda mak yamna kirami. Maudagi Joyna maki macha asi kanjanabagi damakta mafam asi tatokduna mak yamna kana chenkirami. Tamasida geng asigi leader oiriba Trey hariba nupa asina noina chenkhiba maike sida makna nomaima puthroktuna tamduna Joy gi makhong asida kapami. Joy su maki makhongda nomai asina panbana manam oraga mahak chenma ngamdabadagi laimai asida onduna taraga leirami. Sigi matungda geng kupu singaduna Joy hariba nupi sibu phaduna makhogi lefam aduda puduna chatkirami. Sigi matungda geng kupu singaduna Joy gi makhong makhot sing asibu wayar amana loya senduna phajalaga phamung amada punsanduna thamami. Asidasu natana geng kupu singaduna Joy hariba nupi asida yamna od nairami. Somdana Joy gi boyfriend din aduna matam asi thengjala asi phawada mahaki girlfriend Joy asi mahaki manakta laktaba asida mak yamna pakhalami.
ꯃꯗꯨꯒꯤ ꯗꯤꯟꯅ ꯖꯣꯏꯗ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯤꯟꯅ ꯖꯣꯏꯅ ꯃꯉꯣꯟꯗ ꯁꯦꯜꯐꯤ ꯀꯥꯞꯇꯨꯅ ꯊꯥꯔꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯝꯕ ꯁꯥꯏꯟꯕꯣꯔꯗ ꯑꯃꯗꯒꯤ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯖꯣꯏꯅ ꯏꯔꯣꯏ ꯂꯣꯏꯕ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯃꯗꯨꯒꯤ ꯗꯤꯟꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯣꯏꯕꯨ ꯊꯤꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯇꯧꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯣꯏꯒꯤ ꯃꯊꯛꯇ ꯒꯦꯡ ꯔꯦꯞ ꯀꯌꯥ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯑꯁꯤꯕꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯖꯣꯏꯗꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯑꯣꯠꯅꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯃꯍꯥꯛ ꯈꯥꯡꯕꯁꯨ ꯉꯝꯃꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯑꯣꯠꯅꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯑꯁꯦ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯅꯉꯣꯟꯗ ꯑꯣꯠꯅꯔꯤꯕ ꯑꯃꯗꯤ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯑꯁꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯠꯊꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯔꯨꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯅ ꯖꯣꯏꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡ ꯇꯥꯍꯟꯕꯤꯈ꯭ꯔꯕ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯍꯧꯔꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯖꯣꯏꯗ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯂꯥꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯄꯨꯅ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯀꯛꯊꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯅ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯖꯣꯏꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯁꯤꯅ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯁꯔꯨ ꯃꯀꯣꯛꯅꯤ ꯖꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯃꯀꯣꯛ ꯃꯌꯥꯝ ꯑꯁꯤ ꯎꯔꯨꯕ ꯑꯃꯗꯤ ꯇ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯃꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ ꯑꯗꯨꯗꯤ ꯖꯣꯏꯒꯤ ꯃꯄꯨ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯃꯤꯂꯤꯇꯔꯤꯒꯤ ꯀꯣꯂꯣꯅꯦꯜ ꯑꯃ ꯑꯣꯏꯔꯝꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯃꯗꯤ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯑꯣꯏꯔꯝꯃꯤ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯦꯒꯤ ꯃꯄꯨ ꯑꯁꯤꯅ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯁꯔꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯔꯛ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯈꯤꯕ ꯑꯣꯏꯔꯝꯃꯤ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯆꯠꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯑꯁꯨꯝꯅ ꯑꯣꯠꯅꯩꯕ ꯑꯁꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯇ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯣꯠꯅꯩꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏꯁꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯁꯤꯗ ꯇ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯣꯠꯅꯩꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯩ ꯈꯔ ꯇꯧꯅꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯕꯦꯠꯇꯤꯡ ꯑꯃ ꯇꯧꯅꯔꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯗꯨꯗꯒꯤ ꯇ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯖ꯭ꯋꯥꯔ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯀꯥꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯅꯈꯣꯏꯅ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ ꯁꯨꯝꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯗ ꯇ꯭ꯔꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯖ꯭ꯋꯥꯔ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯔꯨꯝ ꯑꯃꯗ ꯖꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯇꯔꯥꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯖꯣꯏꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯁꯨ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯐꯥꯖꯤꯜꯂꯤꯕ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯣꯏꯅ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯣꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯁꯨ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯇ꯭ꯔꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯒꯦꯝ ꯑꯁꯤ ꯀꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯖꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯗ ꯖꯣꯏꯕꯨ ꯍꯥꯠꯄ ꯆꯪꯉꯛꯑꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯕ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯇ꯭ꯔꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯖꯣꯏ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯔꯥꯞꯄꯗ ꯖꯣꯏꯅ ꯋꯥꯅ ꯆꯦꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯒꯦꯡ ꯀꯨꯄꯨ ꯃꯌꯥꯝ ꯑꯗꯨꯅ ꯖꯣꯏ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯖꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯇꯥꯟꯅꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯖꯣꯏ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯗꯨꯅ ꯖꯣꯏ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯨꯠꯅ ꯁꯦꯝꯕ ꯒꯤꯞ ꯌꯣꯜꯂꯝꯕ ꯑꯍꯟ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯍꯨꯏ ꯑꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯃꯅꯝ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯈꯣꯠꯇꯣꯛꯇꯨꯅ ꯂꯧꯊꯣꯛꯑꯝꯃꯤ
matam asida maakna khangami madudi ngasidagina unginigi mamangda mahaki dukanda sangakhiba pot leramba nupi macha aduni haiba asi khangami ramastagi ahaloraba nupa asina Joygi asiba hakchang asibu mahaki mayamda porami duga mahakna hidak langthak kaya ama semraba matungda Joygi masada soiba sing aduda hidak langthak sing adu hapirami tamasida aikoina khangi madudi Joybu kanbiriba ahan nupa asi atai kanamta nate pamastagi mutkhre haiduna leiriba Apache tribe adugi miyoi ama oirami odagi ahan nupa asina mahaki machinda kariguma mantra khara solami asida sanatana gengkupu sing aduna nupi macha asibu adugumatik tamchina otnaiduna hatokpi bane haiba se sukhangami maramastagi ahan nupa asina mahaki machinda kariguma mantra khara sonduna mafam asida black magic kaya amasu tawrami asumna ahal asina mafam asida laison tinso kaya ama tawba asina maram oiraga Joy hariba nupi asiga hakchangda thawai kaya ama changaami maramastagi Joygi hakchang asi makhada taduna leiramba adu hojik mathakta ikhang khangduna paikhalaami sina tangninglibadi Joygi masa asida kariguma thawai khara change haibani aduga Joygi masak asi hojikti hek yengba matamda aikhoina akibagi masak adu oire Joygi mamit asi hojikti loina su musankirami maudagi Joyna mafam asida leiramiba ahan nupa asida attack tawrami adubu ahaloraba nupa asina karigumba khara puthoroktuna Joygi masa asida saisaluba matamdadi mafam asida Joy asi amuk gyan mangduna takhirami somda topa sin amada Joygi boyfriend din adunasu mahaki girlfriend Joyna leiramba mafam aduda mahaki girlfriend Joy sibu thiba lami maudagi dinna mahaki girlfriend Joy sibu thiba phangdabadagi mafam asida hotel ama lawduna hotel asida mahak mathwai nungaitana leirami somda atopa sin amada Joy hariba nupi asibu aikhoida mu uhalai gyan mangduna leirurba Joy asi hojikti gyan taraktuna city amada lami odagi Joyna asum lakpa matamda mafam asida public telephone ama leiba adu mahakna urami si uba matamda Joyna yamna thuna phone asigi manakta changchanduna telephone asi paikhatuna mahaki boyfriend din aduda call tawrami aduga mahakna asumna sairami ai hojik karisu tawde ai hingduna leiriko sengmamakidi Joy hariba nupi asi wangang ngamdaba nupi ma oibani adubu mahaki masada thawai khara changkhiba asina maram oraga mahak wangang ngamlibani hindi asumna wangang pasi taba matamda mahak yamna ngakcharami aduga mahaki masada su thajaba pomde aduga mahaki girlfriend Joy asibu hingi haiba asi taba matamda mahak yamna su haraujarami maudagi ikhang khangduna makhoi anina phone da wari sanariba asi phone gi connection asi mangkhirami maramastagi din hariba nupa asina Joyna phone tarukhiba public telephone adugi location adu thiduna Joy asibu thiba lami matam asida Joy su public telephone tabam asida adum leptuna leirami hariba tanja asida Joyna leiriba mana asida police ki gari ma thorami udigi Joyna police officer asida mahaki mateng pangbiyu haiduna haige haiduna yengpa matamdadi police officer asidi atai kanam toiramde mahapu ot naibada yaukhiba gengkupu sing adugi maraktagi geng ama oiduna leirami Joydi police officer asibu urbo matamda mahak laman khumningbadagi mahaki masa asi mai hobu makhei sauningami sigi matungda police officer adusu club amagi manungda changkhirami Joy su police officer sigi matung inaduna club asigi matungda changami duga Joyna police officer sigi matungda leptuna leirami matam asida police officer asina mamai leithroktuna yenguba matamdadi mahaki matungda Joy hariba nupi asina leptuna leiramba si uba matamda mahak yamna ngami duga makhoina hatokraba Joy hariba nupi asibu matokramna hingduna leiramlibano haiba si khanba matamda mahak amuke hena sungami tamasida Joygi mamit asisu muksu muksalaami maramdi Joy hariba nupi asigi hakchangda thawai khara changkhibagini udigi police officer aduna mangondagi nomayadu lokthokduna Joy sibu kaptuna hat kaiduna toromi dubu hojikti Joygi masada sakti kayama yawba sina maram oraga police officer aduna kapke tawreba nomayadu mahana kanthoami duga police officer asibu mafam asida yamna ot naiduna phudatpa horami asida sanatana police officer asigi mabuk asi sagaiduna mabuk manungdagi chakhau asi lokthokami masida sanatana mabuk manungdi yawriba thibong thirin mayam asesu Joyna chingthoktuna yamna tamthiba mongda police officer asibu mafam asida hatomi masi uba matamda club asigi owner oiriba mapu asina pakhatpadagi mahakna shotgun ama lokthokduna Joy asibu kaptuna hatke tawrami dubu Joyna yamna thuna mafam asida leiramba chair ma lokhatuna club asigi owner asida thomjanbadagi club asigi owner asi mafam asida wanthaduna taraga lehorami sin asi change tawduna ngahak leiramba matungda din hariba Joygi boyfriend asi Joyna phone tawramba mafam aduda laami mahakna mafam asida yorpa matamdadi mafam asida police mayam ama leirami matam asida police officer amana dingi manakta changtuna dinda sumna hairami aikhogi mafam asida police officer ama masak khangdaba miyoi amana hatome maram asina nahakna thiba laiba mi adu ona thiro hauji aikoi thabak yamna chili tanja asida tre hariba nupa adusu mahaki gengkupu sing aduga mafam asida laami udigi trena mahaki siraba marup adu yenguba matamdadi mahak yamna sauningami maramdi mahaki marup asi masak khangdaba miyoi amana yamna tamthiba mongda hatombagi damaktani duga mahaki marup asibu halami ba miyoi asi kanano haiba asisu mahak gyan taba ngamamde sumna sauduna leiriba tre asigi manakta din hariba Joygi boyfriend asi changtuna treda Joygi photo asi utuna asumna hairami nakhoi hariba nupi asi mafam asida lakhiba ubara asi taba matamda trena mahaki gengkupu sing
asi mafam asidi yamna tuna chatlasi hairami atuna tabatarabadi nahari manupa asisu makoina soidana make hatlagani haiduna hairami tang asida din hari manupa asina tre hari manupa asida oyasi ukibra thengna kibra haiduna hanjana hangami digi tre hari manupa asina sukangami din hari manupa asi joy hari manupi dugi boyfriend haiba ase odigi tre na yamna sauna din hari manupa asi manakta changtuna asumna hairami ak nupi sibu yamna kana thiriba natro nahna khalibu nupi si mafam amada soidana make lairamgani sinine thiu nupi sibu nahna mafam amada hekta phangbar yengo nupi sidi aikoina hatokhrabani Dindi makhoi geng khupu sing asina hariba wa asi taba matamda ma gyan taba ngamamde maudigi dinna tregi miyo sing asida asumna lauduna hairami karino nakhoi myamna ngangliba do aigi girlfriend joy hariba nupi edudi hauji hingduna lairi hauji pung muki mamangda aingonda mafam asidi call toro amadigi ai mafam asida mapu thiba laklibani tre amadi maki geng khupu sing adudi dinna hariba wa asi taba matamda makhoi yamna ngami maram asidagi tre hariba nupa asina din hariba nupa asibu sawbadigi mafam asida phugi haiduna toromi adubu mafam asida leramba police sing asina makhoi sing asibu khamtomi odigi trena maki geng khupu sing asi mafam asidi puduna chatkirami mathangi sinda joy hariba nupi asi una sawa yum amagi manungdagi makeup thorami tanja asida mangna leiriba room adigi thong adu mathanda hangtorami tamasida room asigi manungda khuchu khulai mayam ama yanduna leiramba adu joyna urami lai sing adugi maraktagi joyna ten amadi tenjai khara puduna mafam asigi chatkirami tinasi sense tawduna mathangi sinda geng khupu sing adu aikhoidu mu uhalai hujik makhoi sing asi joy hariba nupi adu hingangbani haiba si makhoi thajaramde odagi makhoi geng khupu sing aduna joy hariba nupi sibu hingi natraga sikhre haiba adu khangnabagi damakta makhoina joybu phumama mafam adu chatuna check tororasi haini khanarami odagi geng khupu sing aduna joybu phumama mafam adu de yorpo matamdadi makhoina lebak thokthoktuna phumjalaga thamamlaba joy hariba nupi adudi leiba atugi manungda su leramde masi uba matamda makhoigi geng khupu sing adu loina kinara ami aduga joy asi amogana hingkhrabra haina makhoina khalami maudigi makhoi geng khupu sing adugi maraktagi geng amana asumna hairami joy adudi aikoina mafam asida hatokhrabani duga maki thawai asibu matokram namu halaktuna mapu hingakadoribano mafam asida joy gi asi bakchang leramdriba asidi lamlakta leiba sa kyana maki asi bakchang adubu puduna chalambasu yai maramdi aikoina hatokhraba miyo emabu matokram namu hingakadoribno masi oithoktabani dubu mafam asida leiriba makhoigi geng khara amadi makhoigi thamoi asida akiba kaya amadi dum poami udigi trena maki makhata ba miyo sing asida asumna haira ami fare aikoi gi yum asi thatuktuna aikoi mafam amada matam kharadi lotuna leirugodabani maramdi police singna jogi case asigi matangda loisan trifawudi aikoi mafam asida halakpa yade maramdi police singna aikoi bu mukhangkiba tarabadi koi bu police singna amuk phaki doribani asi hainaraba matungda tre amadi maki geng khupu sing adu makhoi gi memda hanakirami aduga makhoi gi memda makhoina pugoduba posi sing adu loina pek toksanarami tamasida makhoi gi geng khupu sing adugi maraktagi geng amana posi sing adu yomduna mahaki mafam asi thadoktuna chatki haituna thorokpa matamdadi mahangna puguduriba car adugi tayar adu tenjai amana yungduna tayar asi pokhaiduna leiramba adu mahangna thengnarami si uba matamda nupa asidi mahaki masadu adugi matik kirami odigi nupa asina mahaki mobile phone adu satlawna lakthoktuna mahaki atopa marup sing aduda call tawduna asumna hairami joy hariba nupi adu hingiba mali mak hauji aigi mafam asida leibasu mali sumna mahangna call tawringe matam asida joy hariba nupi asi makhuta ten ama paiduna laaga mahaki mamangda lepa ami aduga mahaki makhong aduda tenjai ama kapsala ami pa adusu tenjai aduna panba asina maram orga mafam asida longna taduna leirami maudigi joyna taduna leiba geng nupa asi manakta changtuna mahangna tenjai masing khangdana mahaki masa asida kaptuna nupa asibu mafam asida hatomi nupa asina siraba matungda joy hariba nupi asisu mafam asi thadoktuna chatkirami ngang leiraba matungda makhoigi atopa geng khupu sing adusu nupa asi manakta laami ariba matam asidi makhoigi marup adu mahaki masa aduda tenjai kyama panduna mafam asida siraga leiramba si uba matamda makhoi sing asigi masada sauningba kyama pomi somda atopa nakalamoromdana joyna mahaki masa asida anum yengjaba matamda mahaki masa asi patharakpa asi mangna urami digi joyna ahan nupa adugi manakta chattuna mahaki masa patharakliba asi matokramna phagani haiduna ngami an nupa aduna joy hariba nupi asida mahaki masa patharakliba aduga mahangna hingaiba asigi maramda loina explain tawduna haibirami ihakna chingi jaga aduda adum lakpa matamda nahaki nasa asi lainungda phumduna siraga leiramlabani tugi matungda aina black magic kaya ama tawduna haibadi laison tinson kaya ama tawduna nahaki thawai asibu amuhana halanduna nahaki nasa asida changannabagidamakta tawbani adubu hariba matam aduda nahaki hakchang asida atopa thawai ama laktuna changkibani akki nasada changiba thawai si atai kanamta nate Apache tribe atugi leader atugi thawai aduni Apache tribe ki leader atugi thawai nasu ngasi digina chai kya ge mamang digi laman khumba pamduna su laklibani maram asina American ki colonial gi
ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯨꯊꯠꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯨꯁ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯥ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯠꯊꯔꯛꯀꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯃꯇꯝ ꯌꯥꯝꯅꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯗꯤꯟ ꯍꯥꯏꯔꯤꯕ ꯖꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯣꯔꯛꯀꯅꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯗꯤꯟ ꯍꯥꯏꯔꯤꯕ ꯖꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯣꯏ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯥ ꯑꯁꯤꯗ ꯇ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕु ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯦꯡꯁꯇꯔꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯉꯛꯁꯝꯗ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ ꯖꯣꯏꯁꯨ ꯀꯥꯔ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯗꯨꯒ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯖꯣꯏꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯤꯜꯂꯝꯃꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯖꯣꯏꯒꯤ ꯃꯁꯥ ꯑꯁꯤꯗ ꯊꯥꯡꯅ ꯊꯤꯟꯕ ꯇꯥꯔꯕꯁꯨ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯖꯥ ꯑꯁꯤꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯕ꯭ꯔꯦꯛ ꯑꯁꯤ ꯈꯪꯐꯥ ꯐꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯥꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯀꯥꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯖꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯅ ꯇꯛꯈꯥꯏꯗꯨꯅ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯔꯅ ꯇꯛꯈꯥꯏꯕ ꯇꯥꯔꯕꯁꯨ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯁꯤꯔꯝꯗꯦ ꯁꯤ ꯎꯕ ꯃꯇꯝꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯑꯗꯨꯒꯤ ꯇ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯌꯥꯔ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯖꯣꯏꯅ ꯇꯦꯟ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯃꯉꯛꯁꯝꯗ ꯄꯥꯟꯈꯤꯕ ꯒꯦꯡꯁꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯁꯨ ꯁꯤꯔꯝꯗ꯭ꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯨꯗ ꯇꯨꯃꯤꯟꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯁꯤꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯣꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯖꯣꯏꯅ ꯇꯥ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯌꯨꯡꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯖꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯇ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯅ ꯖꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯂꯣꯏꯅ ꯃꯨꯛꯁꯨꯛ ꯃꯨꯏ ꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯈꯔ ꯇꯧꯁꯟꯕ ꯃꯥꯜꯂꯤ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯒꯤꯐ ꯀꯌꯥ ꯑꯃ ꯌꯣꯟꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯍꯟ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯋꯥꯏ ꯍꯥꯞꯆꯟꯕ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯑꯁꯤꯕ ꯃꯤꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯌꯥ ꯑꯃ ꯇꯧꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯅ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯑꯗꯨ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯊ꯭ꯋꯥꯏ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒꯤ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯔꯛꯑꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯔꯦꯗꯤꯗ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇ꯭ꯔꯦꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝ ꯇꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇ꯭ꯔꯦꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯍꯥꯔꯠ ꯑꯗꯨ ꯖꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯄꯣꯔꯛꯑꯒ ꯇ꯭ꯔꯦꯒꯤ ꯃꯃꯥꯡꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯍꯥꯔꯠ ꯑꯗꯨꯕꯨ ꯇ꯭ꯔꯦꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯨ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯗꯨꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯟꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯤꯡꯖꯦꯜꯗ ꯇꯥꯔꯤꯕ ꯑꯗꯨꯗ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯤꯟꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯨ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯏꯅ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯤꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯉꯛꯏꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ ꯄꯦꯁ ꯇ꯭ꯔꯥꯏꯕ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯖꯣꯏꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯒꯗꯕꯅꯤ ꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯃꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯁꯔꯨ ꯃꯀꯣꯛ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯖꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯈꯤꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯇ꯭ꯔꯦꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨ ꯌꯧꯔꯛꯑꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯇꯨꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗꯗꯤ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯤꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯂꯤꯗꯔ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛ ꯖꯣꯏꯒꯤ ꯃꯁꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯇ꯭ꯔꯦꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯈꯥꯛꯇꯕꯤꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯁꯣꯝꯗꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯔꯨ ꯃꯀꯣꯛ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯃ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯥꯡꯉꯤꯕ ꯁꯔꯨ ꯃꯀꯣꯛ ꯑꯁꯤꯁꯨ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯏꯗꯨꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅ ꯆꯦꯟꯁꯣ ꯍꯣꯔꯥꯏ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯅ ꯃꯦꯆꯤꯟꯒꯤ ꯍꯣꯔꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯖꯣꯏꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯅꯥꯝ ꯑꯃ ꯀꯛꯊꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯦꯆꯤꯟꯒꯤ ꯍꯣꯔꯥꯏ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯊꯤꯟꯖꯤꯟꯗꯨꯅ ꯖꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯑꯁꯤꯕꯨ ꯀꯛꯊꯠꯂꯝꯃꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯗꯤ ꯈ꯭ꯋꯥꯡ ꯇꯠꯆꯕ ꯇꯥꯔꯕꯁꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯦꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯁꯤꯕꯨ ꯀꯛꯊꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯣꯏ ꯑꯃꯗꯤ ꯑꯦꯄꯦꯁ ꯇ꯭ꯔꯥꯏꯕ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇ꯭ꯔꯦꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯗꯤꯟ ꯍꯥꯏꯔꯤꯕ ꯖꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯗꯤꯟꯅ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯤꯕ ꯑꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯟꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯀꯣꯡꯀꯨꯠ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ
Dinna Joy hariba maki girlfriend asida kaptuna asumna hairami aina nahakpu punsi chupagi kawba ngamaroi nahakpu aina thamoi sengna nuksijabani si haraba matungda Din hariba nupa asida ahaloraba nupa aduna hairapagi matung ina Joy gi atatpa masa amadi mafam asida leiriba sarumakok sing asida petrol kya ama hijanduna Joy amadi sarumakok sing asibu mafam asida mai thadokuna mangalami sumna tawba sina maram oraga Pest Tribe ki leader adugi thawai amadi Joy gi thawai adu santi oina chatkirami matungda Din hariba nupa sing manakta ahaloraba nupa adu laami aduga mahakna sumna hairami igidamakta phatraba miyo sing aduna Joy hariba nupi sibu hato ibano haiba adu aisu gyan tade asi hariba matungda Din hariba nupa asina mathwai nungaitana phamduna leirami hariba chin asi ulaba matungda nungairaba movie asi matang aswaida losenkirami karigumba ngasigi aigi explanation asida soikiba lankiba yawrubasu miyamna ngakpiu ngasigidi matang aswaida kainarasi